Thawbal district ki manungda mahiroi masing khwaidagi yamna leiba lainga ki mahiloi shangama oiriba Wangjing High School ki mahiroi shingna tongan ba wakat sing takshinduna school campus ta khongjang changshinkhrai mahiroi shingna taliba wakat sing adugi manungda school asigi awat pa oja hapiyo haukiba me manga gi len na sokhalaba school gi jinga sing athuba matamda sembiyo madi oja singda kanagumba amattana makhal amattagi puba thangba ngamloidaba demand tawbigano mahiroi sing laidik ningthina tamhanbiyu haiba asine khongjang aduda mahiroi singna aikhoi laidik ningthina tamhanbiyu school sing disturbance free zone oihanbiyu school gi awat pa oja infrastructure sing pibiyu haina thaba placard kaya su sejinakhe school da thokiba len yawba nonglai nushit asida ate akai nanglaba jinga ahoba sing asi menaba sarkar da haija kre do mention binaba kanamta mari nenaba authority da amta thabiraktre aduna khoi class phajana tawba phangdre phajana yawdre aduna maram khoi awaba yamna nange aduga da maru oina thoiba irang siga mari leinana demand kaya la e asi oja sing su awaba kaya nange masi mayok nadanaba haija